Loktak kannaba ngangba khak nattana esagi thoudang khangna thabak tousi haina works amadi yaski Minister Govindas Konthoujam na phongdokre wafam asi ngasi World Wetland Day English ngani kunhumdoi ga mari leinada iroi shembadagi houduna safe nambul safe loktak haiba wakhalloda yang tang fawba chatkadaba Manipur poni rally lamthabagi tharamda phongdokhibane Tharamadu MLA RK Imo KH Ragumani Yaudam Yoikana Sarukya K. All Manipur Polo Association ki ground of Pangthokpa Lamthabagi Tharamda Minister Govindas Nahai. Loktak kannaba khaktang ngangbana ayamba oi. Pat asibu kannaba aikoi isa na kari thabak tawrabagi haiba si hangningai oi. Loktak ta tariba turel sing asida motshin bagi hainabi asi thadokshi maru oina. Nambul turel dagi motsilakpa asina maram oiraga. Loktak pu hena fivam sokshil hale. Housing state asida ecological imbalance yamna chawna thokle. Hau ki bachahi da tha ki ba uchara sing dagi. Handaki chahi asina masing hena thana ba honare. Maru oiba dam ising leitaba maram oiraga. Imphal manung ising piba ngamshilaktre. Thoubal turel dagi miyam da ising pinaba yam da kannadi honare miyam na pagtaktana u yanthat labadi mashigumba awaba si hena thoklakane loinana solid waste management ki matang da state asigi miyam na wakhal ta da bagi mamai su yam na chawna tai Lengak na amot pasing asi matam khudingmakta sena duna leibang amloy isa yauna Loktak pat pu kannaba hona si mamang da poni kannaba thourang kaya paikhatle policy faw pa sem to na leikrabane adubo handakti chief minister gi meeting makada sagol police faw ba semgatuna sagol makal asibu kannaba hona riba si mai pakani haibagi thajabalai haiki the thaba u 7 lakhs 70 lakhs 70 lakhs ki double tharana ba koi hona se na madam di akoi environment se koi la ngasi kalau da gadi akoi Manipur si lai ba ya ga ya roi da sine te khot kum ba da le koi lai si sing loi na koi si laga akoi si level sing si u hodra matam da koi tampak se lai ba koi ya ga dra ising phangdre mayam khanbi ra mani sorok to khai bi Govindas ka kan ngam ni na kan ngam ba do ngasi da ngam dre kai gi no har ka da Thoubal da ki 6 cubic water si Imphal city ising pinal ba Thoubal river de porok tore hanadi kenu de honorable chief minister hona bi de porok tore ni adu ki pipe achaw pipe sing si akoi water treatment plant sing sida raw water Thoubal dam da ki lakadore ba 6 cubic sina distribute tawna ba tawba hogre ba adi sarkar sina honori ba se huji honorable chief minister Sri Biren Singh gi makhada sing da ising la amade koi lakre akoi kamsup ta gi Imphal city si ising biram mane nasi kamsup te ising piba ngamdre maram di sing dam dried up tawre asi pula mo sing se koi kadai dagi no haya kanda akoi gi environment si da lagi ba change u kak pulet taba aduga u kak pulet no ising lakre khar le ga Loktak se du kang adam ni Tharamadu kamari leina Loktak Development Authority ki chairman Moirangthem Asni Kumar na hai Loktak pat asi state asigi achoba lanama oidibade Pat asibu kannaba chief minister gi lamjung makhada changseliba khongthang asida ngasigi rally asina miyambu hena wakhal tahanba ngamba oirasanu haike Padasi hojik jati asik asset am oire Loktak parase ko treasure ni Loktak panna asi Manipur gi puari Manipur gi civilization culture gi nausumni asmu padasi kannada ba honorable prime minister gi vision ma gi visionary leadership makada honorable chief minister directive makada Loktak Development Authority amadi stakeholder department mayam amadi praja mayam khosam na changkhaliba asimu pat asibu kalungda ba yadi haiduna changkhaliba mission na sida asigi asugumba koina Loktak kannaba amadi nambul kannaba gi changkhaliba asugumba hodogiba ponigi rally asina kharada sumating pangana Manipur mayam punna hena hana gyan tadagi wata kamu kana gyan tadana nambul turel sibu luna na thambada sobasaru masina mai pak oresanu amadi Loktak parasbu yom phagadamada singma campaign ngasi campaign asana koi khada sumateng pangba ngamba oresanu amasung ain Loktak Development Authority chairman namoina asi khudong chap se logjaraga media gi through da madi yam da Manipur punam praja punamakta aina appeal tawjari thamoisana parase koi punna khusam naraga sarkar ga khusam naraga koi punna mutang koi kandaba yade isa gi thoudang khalaga isa ke ngamba dai talongraga parasi ngasi gi mirol amsu tungi burung da koi punna kaminana ba mission namo na sanction marisa na appeal tawjaraga wal wal endana lakwada Manipur praja miyam ya pa pogel pijaga thank you